Time travel oithok khudam changdam video asida pijage viewer chama henbana atat akham leitana comment section da takpirakpa matung inna RK production Sunday Paodamkhol da puduna lakjare time travel ngaiminarasi grandfather paradox parallel universe Albert Einstein ki theory of relativity amadi Stephen Hawking na time traveler sing khakkidamak akhanana sinkiba chaklen ki paudam Mamang chayol ki Saturday night angakpa series da time travel ga mari leinana malem gi tongan mafam kaya da thajana ba wari khara khumgatuna RK production na viewer sing da khudol tamjaki marak sida aikoina thengna jarakpa point khara su share tawjage RK production ki video bu mien tabiri ba viewer sing gi marak tagi 59.6% na video yang thokpa loiraga subscribe tawbidri lemhori ba subscriber 40.4 million sing gi oinadi RK production gi anoba video hek thagatpaga notification chatle Amuksu time travel ki matang da 92% RK production ki viewers singna masi oithokpa yai haibagi thajaba thambiri 7% na oithokpa yaro haina takpirakhi piklaba 0.3% ki miyoi singna RK production na thokmo ki video semduna makhoi gi otherwise rocket science ta thadagadaba matamdu manghalle haibagi matagum mache machal singna taba nungairoidaba comment thambirakhi Maram aduna ngasi semjariba video asi ipurup puchen thabidriba viewer 99% duka khalaga semjari mityeng taminarasi time travel is possible in fact aikoi khudingmakna phibam khudingmakta second khudingmakki second ama future rom da time travel tawri wafam asi kakningai yaude adubu aikoi khudingmakna khangningliba time travel khutau adudi masi natte miyamgi apambada amu lakjage Theoretical physics ki matung inasu time travel oithoki adubu time travel adu past rom da khakta chatpa yaba oigani haina miyamna hena thoina sakhang nariba theoretical physicist Albert Einstein na haibirame mahaki theory of relativity ki matung inna aikhoina future da time travel tawba oithoki theory asigi matung inna space ka time ga samnai amadi universe asigi posak amatana light haibadi mangal gi khongjal gi yangna chatpa kaidongnung tok oithokloi Matang asida high school physics class ki para ama ningsing minasi mangal na second ama gi manungda kilometer lakh ahum yang na satpa ngami theoretical physics ki matung in aikhoina light ki khongjel ga haipet ta phau manana yang mangam labadi phenomenon adubu time dilation haina khangnagani adom na lengliba adubuna motion kawi phibam sida adom gi space ta leriba motion aduga time da leriba motion aduga samna halibasi mangal gi speed adunani Adom gi motion na space ta yang likhai matik adom gi time gi motion hantarakani universe asi ka hena chawkhibana graha sing amadi prithvi tha thon me chakki thapnabasi light year da oina onai haibasidi miyam rasu hena khangbiri light year amaga kilometer crore lakh mapan ga manai matang sida theory of relativity gi matung inna time travel gi khudam asumna pijage Adom na mangal gi speed ta prithvi gi 40 light year thapna leiba mafam ama yauraga halakpa matamda sahi marfu helamgani masigi khwaidigi chaba maram hairagadi time haibasidi manglom da ta chatle kayam yangna natraga tapna chatkani haibasidi adom gi speed ta leire hojik phaugi oinadi malem gi khwaidigi yangna chenba ngamba miyoisi lemon martian jacob ne jacob ki speed se 43.3 km/h oi Khwaidagi yang le hairibi spacecraft ki speed sina 163 km/s ni light ki speed na second amada kilometer lakh hum oiri light ki speed se tanaba yabagi phibam kharasu theoretical physics na piri ahum khak khangat jage ahan bada cosmic string theory cosmic string hairibasi universe asina semlakpa matamda sagon narakiba light year lakh kya sangba proton amamuk natraga masidagi su hena kuppa hypothetical object amani Albert Einstein ki theory matung inna black hole gi sathina kanba gravitational shakti adudagi mangal phawduna chatpa ngamde maram asina matam su mafam sida tapthakini cosmic ray na su black hole gi matau asigumna time bu taptha handuna time travel tawbo oithoan ba yai haina Albert Einstein na thambirame ani subada wormhole theory
General Relativity Theory ki matung inna space amadi time gi ahoba mapa amada phaudok phaujin tawduna universe asigi sathina thaplaba mafam kaya gi asamba lambi phangba ngamgani. Atopa theoretical physics is keep troll gi matung inna wormhole gi mateng na aikoina light ki speed tagi hena lamjen yangani. Mawong amada tron na haining libasi aikoina wormhole bu time traveling machine amagum sijinaba yai haibisini. Nakal amadana masi starring yaudaba gari ama thawbagadi haifet managadori hainingi. Khwaidagi luribana miyoiba mapum ama phaudok phaujin yaba wormhole thiba natraga sagatpa asini. Einstein ki theory of general relativity na angka gi matung innadi wormhole soidana laigani haibagi praman puthokre. Ahum suba theory asina Alcubierre drive ne. Theory asigi matung inna potsak amatana normal space amadi time da light ki khongjal ga manani yangbu oithokte. Maram asina masigi amata ngairaba upaidi space oina manipulate tawbani. Khudam oina adom gi mangda khudai ama sandokpiyo. Adom na khudai gi nakal ama de lepiro. Adom thangba machinduna point A ni. Adom dagi thaptokkiba nakanduna point B. Phibam sida adom na point A dagi B yoge hairabadi khongkap khara thangba tai. Hena yangna yoge hairagana isa satpagi mahut khudaidu adom tamna chingsinba yai. Alcubierre drive ta khudaidu chawkraba space asini. Adom gi motion du yangna paina bu honari ngai physics ki law amata thugaidana space bu khudai amagum chingsinba ngamlaba matam khaktada light ki speed tagi hena yangna aikoi gi panthung phamdu yoba ngamgadori bani. Theoretical physics is Miguel Alcubierre ki theory asi Albert Einstein ki field equation da yumpham oiraga sagatkiba oiraga su oithokani haiba leite haibasina aibagi wakal ne. Matang asida Stephen William Hawking gi wakalon amuk nainarasi. Dr. Singne Stephen bu sahi kulhumdoidagi hena hingba oithoklaroi haina masada takpirakhi. Mahak 2018 masagi sahi 63 pharaba matungda leikide. Masing thingamdraba angakpa kayana thallaba Stephen Hawking gi punsidagi aikoina tamjaba amadi kalakjaba yaba wari kaya ama lei. Masa leng otpa ngamdraduna sahi 50 muk special wheelchair amagi matengna hinglakhiba Stephen Hawking hanba naidana miyoiba khunai amadi science ki hiramda yamna luba amadi yamna chawba thaudang lobiramme. Wakalon khudingmakpu maram chaba praman amana sakhi ohenduna lakhiba mahaki wari tangkak ama panjage. Mahakna 2009 gi June tang 19 da party ama sinki. Akakna ba missing laikide adubu party aduna loisilaba matam phawbada kana amata lakpikhide. Masi mahakpu miyamna inthokpagi natte. Mahaki baton da thariba mong adunani. Mahakna baton adu akhanna time traveler sing khaktagi ona thaki amadi baton du party matam loiraba matam da namki. Maramdi time traveler sing di time travel tawduna lakadaba oibana. Party aduda kana amata lakhidabaga mari lainana akhang ahikyagi wakalon asumna thamnarakhi. Miyoi kharagi matung inna mahaki party aduda time traveler sing lakhi amadi party adubu mapung phana enjoy tawkhi. Adubu thawdoksi parallel universe ta thokpani. Mangda leptana changchiliba timeline asida future dagi lakpa amana kariguma makhal amagi hongdok hongjin tawragadi maduna atopa parallel timeline amadi universe samgatli. Concept asina multiverse theory ki pokpham oi. Matang sida grandfather paradox amuk nainaminarasi. Loksin bata chayanaba lakpa yai. Video replay tawraga yengbiyo. Paradox asigi matung inna adomna time machine ama semduna past ta time travel tawraga adomgi ipa pokpa ipu manakta chatle. Matamduda nahaki ipu macha poktri. Nahakna mahakpu hatokle. Phibam sida ipudu sikhrabani adomgi apokpa ipa su poklaroi. Ipa poktrabanina adom su pokpham thoktre. Adom poktrabanina time machine kanana sani. Asumna 1950 da establish tawkiba grandfather paradox ki matung inna time travel oithokte. Adubu parallel universe ki theory asikhaktana grandfather paradox asibu kakpa ngamme. Parallel universe theory gi matung inna adomna adomgi ipu hatoklaba matamda timeline adugi universe adudadi ipu du sikhrani. Adubu parallel universe amadadi adomgi ipu hinglibanina adomgi time machine amadi adom isamak tekta kaidana laikigani. Asumna Stephen Hawking ki party adusu atopa timeline atopa universe amada timeline traveler kaya laktuna party adu matol lomna enjoy tawminakhi. Atopa oiramba yaba theory amadana hojik time travel machine leitre. Machine adu semgat sagatpada sahi khara natraga satabti kya changkhiba yai.
फिबम असिदा टाइम मशीन सेमलबा मतम अदु फाव स्टीफन हॉकिंग की बातोन अदु फिबम खरद मांगखिबा ओइरमबसु याय ओइबा याबा फिबम हायरगदी थार वर्ल्ड वार थोलकपदगी हिंगनबगी लानफमदा अरैबा हार्ड कॉपी अमदी सॉफ्ट कॉपी डाटा पुमनमक मांगखिबा नत्रगा अचौबा नेचुरल डिजास्टर अमा थोकपा नत्रगना हिदाक फंगदबा तमथीरबा पेंडेमिक अमदगी नत्रगना अचौबा एस्टेरॉइड अमना मालेमसिदा तारकपदगी मालेमसि कायदुना मियोइबगी खोंगुन मुतखिबा ख्वाइदगी संबदना एलियन अटैक असुमना नैनबगी लोइनाइदबा फिबम कया अखंग अहिसिंगना थंबीरी अखोइना हापकटजबा ओइबा याबा मरम अमा हाइजौ हाइरगदी टाइम मशीन असि सुंगसेम सेमखिदबा ओइबसु याय nga phariba miyoi dubudi pali de phamba miyoi na nga uba heli haiduni party experiment adugi matung dasu Stephen Hawking na time travel oithoki haiki adubu Albert Einstein gi time travel theory gi tayonabada Stephen Hawking na time travel asi future rom ta oithoki haiki past ta chatpa oithokte haibasi ma ki thajabane matang sida aikoina Higgs boson gi maram dasu nainaba yai Nobel Prize fangkiba physicist Leon Landerman na masibu thidokpada sahi niphunipan gi sanglaba matam amadi karor lakh kya changi haiduna Higgs pu godam particle kauduna phagi tawki adubu international media ne masibu god particle haina suming tholki masigi oibi aba maram ama hairagadi 1964 de Scottish physicist Peter Higgs amadi mahaki timna Higgs boson na Big Bang theory gi matungda universe pumbada saithoktuna leiriba lengli paliba thawai panba pandaba khudingmakpu masagi arumba piriba sakudaba pil adugi ahingba praman ni haiki god particle asimakna malem numit tha thon mi chaksemduna ngasi leramba phibam asimak kahendribani samna hairabada Higgs field amadi Higgs boson leiramdragadi karigumba amatagi mass haibadi arumba leiramloi phibam aduda ahangba sundrang natana atai karigumba amata leifam thokte asumna hiram khudingmakta changiba god particle asigi mateng time travel da su lowwa yai Higgs boson leirabadina Higgs singlet su leiragani singlet hairagadi samna asumna phongdokpa yai haifet manaba particle mayam du punsinaduna sembani Higgs singlet na space amadi time da songthok songsin ngame miyoi bana khangba uba ngamdriba natraga lotuna leiba dimension amabusu phauduna chatpa ngamgani aikoi gi dimension asi phauduna aikoi gi past amadi future da su Higgs singlet chatpa ngamgani wapom asi physics professor Thomas Weller amadi chuiman hona yamna thajana haikibani adubu hairiba god particle asi kanaba khakta su oide sahi humudrani thoi surba matamda Stephen Hawking na statement ama piki khudingmakpu sawong saban piriba Higgs boson sibu awangba thaki energy level pisinba taragadi unstable oirakani matam aduda sathiba vacuum decay tholakpa yai phibam si samna hairagadi universe asi light ki speed ta setkai na khini matang asida ningsingba yaba wafam ani thamjage ahanbada setkai bada ikoisu yaugani अनीसुबदा लाइट की स्पीड से 3 लाख किलोमीटर पर सेकेंड ने अरोइबो इना पुंगनमकपु थागतचरी।